Kuki sing prehistoric Matam Dagi Manipur Leirakkhibani Haina Cohsem gi class 11 gi Lairik history of Manipur Yaoramle mayokta Social Activist Maheshwar Thounaojam na Education Minister T.S. Kumar da wakat cherol lankhat-khre Lairik asida yauriba wafam asi aranbu oibana hauze class 11 gi mahairoi singna tamnariba Lairik ase ngasi nomanini asigi manungda thingjunaba khongthang lokhalagani haina minister na thajaba piragle haina Maheshwar Thounaojam na phongdokhre Minister Basanta Kumar unaraba matung kasampata pangthokiba paugi mifam amada Maheshwar na hai Lairik asigi chena mapan subada yauriba the Kuki haiba chapter da yauriba singadu yumpham yaudaba mahiroi singbu aran maikai da puba yaba thawongni Manipura Kuki sing asi 33 AD gi mamangdagi leiraklaba furupni hairiba asi ayiba Dr. M Kauba amadi BSM Sarmana matau karamna haibano haibadu sengdokpiu haina mahangna phongdokhi Mahangna makata na hai Manipur leiramkhiba British ki Major General Sir James Johnston na iramba Manipur and the Naga Hills kauba Lairik asige chena nifu mangada Kuki sing asi kumjali sing maga chanipan kuntra dagi kumjali sing maga chanipan nifu fawbagi manungda lakhiba furupni haina palli nakalamaromda Anglo Kuki War 1917-1919 hairiba lan asi Thokiba Laite Haina Ministry of Home Affairs na Lau Thokiba Laikrabasu Shasinaba Landfam Asiki Matangda Delhi University ki MA History Syllabus ta Tamlakiba Asi Laibak Thibane Kuki Aiba Jangkhomang Guite Amadi Thangkolal Haukim na Iba Lairik Asi Laibak Asiki Masang Naiba University Asida Amada Tamlamba Sina Manipur gi Puwari Asi Lana Malemda Sandong ba Maike Kyadagi Honaduna Lakli Haiba Asi Mayek Sengna Takle Lairik asi tamlam liba Delhi University dasu atuba matamda wakat cherol lankhatuna yumpham yaudaba Lairik asi thingjinaba khongthang lokhalagani haina mahangna phongdoki Some Kuki tribes migrated to Manipur hills in the prehistoric times si yamna false oiba yamna aranba information ama Manipur gi satrada yutta ngasibo tamduna laklamne reference ama aina lawjarabda Manipur and Naga Hills ki Major General Sir James Johnston na ibagi matung ina the Kukis are a wandering race consisting of several tribes who long been walking up from the south. They were first heard of as Kukis in Manipur between 1830 and 1840 haibaneba. Aduna yam tuna sigi book se bento da biaro ka jiuzi dukan da su market su phangbu oibanina laiba students sing sida laiba chhatra sing sida aran information sakhiba targa di akoi future se kadai da no where is our future duna yam tuna sigi book se akoi gi ai uji uchage da sigi book se market ki bento bio da sida yauriba topic let sigi topic space number 9 the yauriba se si sengdok pio duga sarkar na susi bento bio do haizer me tawrani su haire